Nagaland, Mon Town da Ching Ningkhaibada yum tara humdoi Nonshinkhre Mioi nipan siri. Nagaland dagi Mon Town da khanghaudana Ching Ningkhairakpada yum tara humdoi Nonshinkhibaga loinana pau asi fangbagi miku faubada thaudo asida Mioi nipan siri amasung atopa Mioi kya Nonshinduna leiramgani thajanari. Ching Ningkhaibagi thaudok thokraba matungda mari leinaba authorities singda mafam asida changsinduna mi kannabagi thabak Paikhatnaba hotnabada Ching Ningkhairiba mafam asi ka hena ngamba amasung nong leptana chubana singthaktagi ising leptana chentharakpana maram oiraga khudongchadaba mayokna handuna mi kanbagi thabak thengthahali hairi Assam Rifle National Disaster Response Force amadi Nagaland Police na leptana mi kanbagi thabak paikhali ngasi ayu anganbada mafam asigi miyamna tumba haugatna dringaida thaudo asi thokiba oibana yum manungda leijaba mioi kya Nonshinkhibani hairi Nakal amaronda Mon Town akoibada leiba mafam kayada su khudaki ichau miyamda chauna khudongchadaba mayokna hale mafam kayada Ching Ningkhairakpa yabagi akiba leibadagi mari leinaba authority singna miyamda chekshinwa thamkhre hairi